ꯌꯥꯏꯃꯔꯟꯗꯨ ꯑꯣꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯂꯤꯔꯝꯃꯤ꯫ ꯑꯣꯁꯤꯅ ꯀꯨꯞꯅ ꯇꯥꯔꯕ ꯃꯇꯨꯡ ꯍꯪꯂꯛꯏ, ꯑꯗꯨꯕꯨ ꯏꯅꯥꯎꯅ ꯀꯔꯝꯅ ꯅꯟ ꯃꯅꯤꯄꯨꯔꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯂꯨꯔꯤꯕꯅꯣ? ꯌꯥꯏꯃꯔꯟꯅ, ꯇꯥꯃꯣ ꯋꯥꯔꯧꯕꯤꯅꯨ, ꯁꯨꯝꯗꯧꯕꯅꯤ, ꯃꯁꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯑꯉꯥꯡ ꯈꯔꯗ ꯅꯟ ꯃꯅꯤꯄꯨꯔꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯂꯛꯅꯕ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯑꯇꯗꯥꯏꯅꯤꯗꯣ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯄꯁꯤꯡꯒꯤ ꯏꯟꯐꯣ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯅ ꯀꯨꯞꯅ ꯌꯦꯡꯕꯗꯒꯤ ꯊꯤꯒꯠꯄꯗꯒꯤ ꯃꯁꯤ ꯈꯪꯖꯔꯛꯄꯅꯤ꯫ ꯑꯣꯁꯤꯗꯨ ꯅꯣꯛꯂꯛꯏ, ꯑꯥꯏꯁꯤ, ꯏꯅꯥꯎꯅ ꯌꯥꯝ ꯆꯨꯝꯕꯗꯨ ꯇꯧꯔꯦ꯫ ꯌꯥꯏꯃꯔꯟꯅ, ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯩꯒꯤ ꯋꯥꯈꯜ ꯆꯨꯝꯗꯨꯅ ꯁꯝꯕꯨ ꯍꯥꯏꯔꯤꯕꯁꯤ ꯊꯦꯡꯅꯔꯛꯄꯅꯤ꯫ ꯑꯣꯁꯤꯗꯨꯅ, ꯑꯩꯈꯣꯏꯁꯨ ꯊꯤꯕꯗꯤ ꯊꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯍꯥꯜꯂꯦ꯫ ꯑꯦꯅꯤꯋꯦꯁ, ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯃꯇꯦꯡ ꯄꯥꯡꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯟꯀ꯭ꯂꯨꯖꯟꯗ ꯄꯨꯔꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯇꯥꯔꯦ꯫ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯂꯤ ꯏꯅꯥꯎꯕꯨ꯫ ꯌꯥꯏꯃꯔꯟꯅ, ꯇꯥꯃꯣꯕꯨ ꯅꯅꯥꯎꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯏꯔꯒ ꯃꯣꯕꯥꯏꯜꯗꯨ ꯂꯧꯊꯣꯛꯂꯒ ꯑꯣꯁꯤꯗ ꯄꯤꯔꯒ ꯍꯥꯏꯔꯛꯏ, ꯃꯌꯥꯝꯕꯒꯤ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯕꯨ ꯆꯦꯟꯅꯔꯛꯀꯅꯤ ꯈꯟꯕꯗꯒꯤ ꯃꯌꯥꯝꯕꯕꯨ ꯃꯥꯒꯤ ꯃꯌꯥꯝꯕꯅꯤ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯈꯤꯗꯕ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯅꯅꯥꯎꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯁꯝꯕꯨꯁꯤ ꯃꯔꯥꯜ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯁꯝꯕꯨꯅ ꯄꯤꯔꯛꯂꯤꯕ ꯃꯣꯕꯥꯏꯜꯁꯤꯗꯒꯤ ꯇꯥꯃꯣ ꯑꯃꯗꯤ ꯑꯩꯒꯤ ꯂꯝꯕꯤꯁꯤꯗ ꯂꯤꯈꯨꯟ ꯈꯔꯗꯤ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯖꯩ꯫ ꯇꯧꯕꯇꯕꯨ ꯋꯥꯐꯝ ꯑꯃꯇꯪꯗꯤ ꯇꯥꯃꯣ꯫ ꯑꯣꯁꯤꯗꯨꯅ, ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯌꯥꯏꯃꯔꯟꯅ, ꯁꯝꯕꯨ ꯃꯔꯥꯜ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯃꯥꯕꯨ ꯁꯣꯛꯍꯜꯂꯣꯏ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ ꯇꯥꯃꯣ꯫ ꯁꯤꯃꯇꯪꯗꯤ ꯇꯥꯃꯣꯅ꯫ ꯑꯣꯁꯤꯗꯨ ꯅꯣꯛꯂꯛꯏ꯫ ꯌꯥꯏꯃꯔꯟꯅ ꯁꯝꯖꯜꯂꯛꯏ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯌꯧꯖꯔꯒꯦ ꯇꯥꯃꯣ꯫ ꯇꯥꯃꯣꯅ ꯊꯕꯛꯁꯤꯡꯁꯤꯒꯤꯗꯃꯛ ꯅꯅꯥꯎꯗꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡ ꯍꯦꯛꯇ ꯇꯥꯛꯄꯤꯔꯛꯎ, ꯅꯅꯥꯎ ꯍꯦꯛꯇ ꯆꯦꯟꯖꯔꯛꯀꯦ꯫ ꯑꯣꯁꯤꯗꯨꯅ ꯅꯨꯡꯁꯥ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯐꯔꯦ ꯐꯔꯦ, ꯌꯧꯕꯤꯔꯣ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯩꯁꯅꯥꯗꯨ ꯃꯀꯨ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯐꯥꯎꯕ ꯆꯪꯈꯤꯗ꯭ꯔꯦ꯫ ꯃꯀꯨ ꯏꯕꯨꯡꯉꯣꯅ ꯆꯥꯅ ꯊꯛꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃ ꯄꯨꯝꯅꯃꯛ ꯃꯥꯅ ꯄꯥꯅꯔꯕꯁꯨ ꯍꯛꯊꯦꯡꯅꯅ ꯍꯦꯛ ꯄꯥꯏꯗꯨꯅ ꯈꯣꯠꯇꯨꯅꯗꯤ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯔꯝ ꯑꯅꯤꯅꯤ꯫ ꯑꯍꯥꯟꯕꯗ ꯃꯁꯥ ꯁꯣꯟꯕꯗꯒꯤ ꯍꯧꯒꯠ ꯀꯥꯈꯠꯄ ꯐꯥꯎ ꯉꯝꯖꯗ꯭ꯔꯕ ꯃꯥꯒꯤ ꯃꯀꯨ ꯏꯕꯨꯡꯉꯣꯗꯨꯅ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯕꯁꯨ ꯃꯥꯅ ꯄꯥꯏꯕ ꯄꯣꯠ ꯆꯩꯕꯨ ꯆꯤꯡꯅꯖꯔꯝꯒꯅꯤ ꯈꯟꯕꯒꯤꯅꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯃꯔꯝꯅ ꯊꯧꯗꯣꯛꯇꯨ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯄ ꯄꯥꯝꯗꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅꯕꯗ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯗꯤ ꯅꯨꯡꯇꯤꯒꯤ ꯃꯤ ꯑꯃ ꯆꯪꯉꯛꯄ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯃꯃꯧꯗꯨꯔ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯌꯦꯡꯂꯝꯃꯤ꯫ ꯑꯣꯏꯔꯝꯗ꯭ꯔꯕꯗ ꯁꯨꯛꯊꯗꯨꯅ ꯍꯦꯛꯇ ꯂꯩꯈꯤ꯫ ꯀꯨꯏꯔꯦ ꯃꯥꯒꯤ ꯁꯣꯏꯒꯟꯕꯤ, ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ, ꯃꯥꯒꯤ ꯍꯦꯛ ꯃꯁꯨꯕꯨ ꯅꯧꯄꯨꯔꯤꯕꯤ ꯃꯥꯒꯤ ꯃꯃꯧ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯈꯤꯗꯕꯁꯤ꯫ ꯅꯨꯃꯤꯠꯇꯨ ꯊꯥꯖꯗꯅ ꯂꯩꯁꯅꯥꯅ ꯌꯥꯏꯃꯔꯟ ꯉꯥꯏꯕ ꯑꯣꯏꯅ ꯐꯃꯨꯡꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯁꯥꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯦꯝ ꯑꯗꯨ ꯆꯪꯉꯛꯏ꯫ ꯏꯃꯧ ꯏꯕꯦꯝꯃ꯫ ꯂꯩꯁꯅꯥꯗꯨ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯂꯩꯔꯝꯕꯗꯩ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯏꯟꯗꯣꯝꯆꯥ, ꯀꯔꯤ ꯂꯩꯔꯒꯦ? ꯍꯥꯏꯔꯒ ꯂꯩꯁꯅꯥꯗꯨ ꯍꯧꯒꯠꯂꯛꯏ꯫ ꯃꯦꯃꯅ, ꯏꯃꯧꯕꯨ ꯅꯀꯨ ꯏꯕꯨꯡꯉꯣꯅ ꯀꯧꯔꯤꯌꯦ, ꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯔꯛꯂꯤ꯫ ꯂꯩꯁꯅꯥꯗꯨ ꯇꯤꯡꯉꯛ ꯃꯥꯏꯉꯛꯅꯈ꯭ꯔꯦ꯫ ꯑꯣꯡꯗꯨꯅ ꯂꯦꯞꯂꯒ ꯃꯦꯃꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯦꯃꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯏꯃꯧꯕꯣ? ꯂꯩꯁꯅꯥꯅ, ꯉꯝꯃꯤ ꯏꯟꯗꯣꯝꯆꯥ ꯍꯥꯏꯔꯝꯂꯒ ꯂꯩꯁꯅꯥꯗꯨ ꯃꯀꯨ ꯏꯕꯨꯡꯉꯣ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯃꯧꯕꯨ ꯍꯦꯛ ꯎꯕꯒ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯅ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯀꯧꯕꯅꯤ꯫ ꯂꯩꯁꯅꯥꯅ ꯅꯣꯟꯊꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ, ꯍꯥꯏꯕꯤꯌꯨ ꯕꯕꯥ꯫ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯗꯨ ꯇꯞꯅ ꯃꯃꯧꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯅ ꯅꯪꯕꯨ ꯑꯍꯥꯟꯕꯗ ꯌꯥꯝ ꯄꯥꯝꯈꯤꯗꯦ, ꯅꯪꯉꯣꯟꯗ ꯌꯥꯝ ꯉꯥꯡ ꯁꯛꯈꯤ꯫
ꯆꯩꯒꯤ ꯃꯁꯤ ꯑꯁꯦꯡꯕꯅꯤ꯫ ꯂꯩꯁꯅꯥꯅ ꯕꯕꯥ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯑꯗꯨꯕꯨ ꯅꯍꯥꯛ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯑꯍꯜ ꯂꯃꯟꯒꯤ ꯌꯥꯊꯪ ꯀꯤꯅ ꯆꯠꯆꯕꯤ ꯑꯃꯅꯤ ꯍꯥꯏꯕꯗꯨꯃꯁꯨ ꯏꯄꯥꯅ ꯅꯪꯕꯨ ꯑꯍꯥꯟꯕ ꯍꯦꯛ ꯎꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯗꯨꯝ ꯈꯪꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯅ ꯕꯕꯥ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨ ꯀꯩꯅꯣ ꯍꯥꯏꯕ ꯏꯄꯥ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯉꯥꯏꯍꯥꯛ ꯁꯥꯎꯕꯗꯒꯤ ꯄꯦꯟꯗꯕꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯆꯩꯈ꯭ꯔꯕꯁꯨ ꯉꯥꯡꯈ꯭ꯔꯕꯁꯨ ꯏꯄꯥꯅ ꯅꯪꯕꯨ ꯊꯥꯖꯩ꯫ ꯂꯩꯁꯅꯥꯗꯨ ꯍꯟꯗꯛꯇꯤ ꯈꯨꯝꯗꯦ꯫ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯁꯤ ꯅꯪ ꯚꯥꯞ ꯇꯥꯔꯝꯒꯅꯤ ꯈꯜꯂꯤ ꯏꯕꯦꯝꯃ꯫ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕꯤ ꯑꯈꯥꯡ ꯀꯟꯕꯤ ꯃꯧꯁꯤꯡꯇꯅ ꯌꯨꯝꯕꯨ ꯌꯨꯝ ꯑꯣꯏꯅ ꯄꯥꯜꯍꯟꯕ ꯉꯝꯃꯤ, ꯑꯗꯨꯅ ꯃꯄꯥꯟꯗꯒꯤꯗꯤ ꯃꯤꯅ ꯎꯗꯅ ꯏꯃꯨꯡꯁꯤꯒꯤ ꯃꯅꯨꯡꯗ ꯈꯔ ꯆꯥꯏꯔꯞ ꯇꯧꯔꯤꯕ ꯑꯃ ꯂꯩꯔꯤꯕꯁꯤ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕ ꯂꯣꯏꯁꯤꯟꯕ ꯅꯪꯒꯤ ꯅꯊꯧꯅꯤ ꯏꯕꯦꯝꯃ꯫ ꯃꯗꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯏꯄꯥꯅ ꯅꯪꯕꯨ ꯀꯧꯕꯅꯤ꯫ ꯂꯩꯁꯅꯥꯗꯨ ꯍꯟꯗꯛꯇꯤ ꯇꯞꯅ ꯈꯨꯝꯂꯛꯏ, ꯑꯄꯣꯛꯄ ꯏꯄꯥ ꯅꯧꯅ ꯀꯥꯏꯅꯈꯤꯕꯗꯒꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯃꯧ ꯑꯣꯏꯅ ꯂꯥꯛꯆꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯕꯕꯥꯕꯨ ꯅꯃꯧꯅ ꯑꯄꯣꯛꯄ ꯏꯄꯥꯒꯨꯝ ꯈꯟꯖꯈ꯭ꯔꯕꯅꯤ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯕꯕꯥꯗ ꯑꯩꯅ ꯋꯥ ꯑꯃꯠꯇ ꯋꯥꯀꯠꯆꯔꯣꯏ꯫ ꯑꯗꯨꯒ ꯑꯃꯅ ꯉꯁꯤ ꯑꯁꯨꯛ ꯂꯨꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯕꯕꯥꯅ ꯑꯩꯕꯨ ꯊꯥꯖꯕ ꯊꯝꯕꯤꯔꯝꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯃꯧꯕꯨ ꯉꯁꯤꯗꯒꯤ ꯀꯅꯥꯅꯁꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯔꯣꯏ ꯕꯕꯥ꯫ ꯃꯀꯨ ꯏꯕꯨꯡꯉꯣꯅ ꯋꯥ ꯁꯝꯖꯤꯜꯂꯛꯏ, ꯆꯠꯂꯣ ꯆꯠꯂꯣ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯇꯞꯅ ꯊꯣꯛꯈ꯭ꯔꯕꯤ ꯃꯃꯧꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯗꯨ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯅ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯌꯥꯏꯃꯔꯟ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯥꯕꯨ ꯍꯦꯛ ꯎꯕꯒ ꯌꯥꯏꯃꯔꯟꯅ ꯅꯣꯛꯁꯤꯜꯂꯛꯏ, ꯑꯗꯨꯕꯨ ꯌꯥꯝ ꯊꯥꯖꯗꯅ ꯃꯥꯒꯤ ꯂꯩꯁꯅꯥꯒꯤ ꯃꯥꯏꯊꯣꯡꯗ ꯉꯁꯤꯗꯤ ꯃꯀꯥ ꯂꯥꯝꯅ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯝꯕꯗꯨ ꯎꯔꯦ꯫ ꯌꯥꯏꯃꯔꯟꯗꯨ ꯏꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯦ꯫ ꯆꯪꯁꯤꯜꯂꯛꯂꯒ ꯐꯠ ꯍꯪꯉꯛꯏ, ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤꯁꯤꯅ? ꯂꯩꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯌꯥꯏꯃꯔꯟꯒꯤ ꯐꯨꯔꯤꯠꯀꯤ ꯀꯨꯗꯥꯝꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯌꯥꯏꯃꯔꯟꯅ ꯑꯃꯨꯛꯀ ꯍꯪꯉꯛꯏ, ꯍꯩꯃꯥ ꯑꯩꯅ ꯍꯪꯕ ꯈꯨꯝꯗꯦꯅ? ꯂꯩꯁꯅꯥ ꯇꯞꯅ ꯈꯨꯝꯂꯛꯏ, ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯅꯤ꯫ ꯌꯥꯏꯃꯔꯟꯒꯤ ꯃꯃꯣꯟ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯈꯪꯍꯟ-ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯆꯤꯡꯅꯅ ꯍꯪꯉꯛꯏ, ꯀꯔꯤꯒꯤ? ꯕꯕꯥꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ? ꯂꯩꯁꯅꯥꯅ ꯁꯨꯝ ꯆꯨꯝꯅ ꯀꯧꯕꯅꯤ꯫ ꯌꯥꯏꯃꯔꯟ ꯂꯩꯁꯅꯥꯕꯨ ꯃꯥꯒꯤ ꯊꯧꯔꯕ ꯃꯤꯠꯇꯨꯅ ꯌꯦꯡꯉꯛꯏ꯫ ꯑꯋꯥꯕꯒꯤ ꯃꯃꯤ ꯇꯥꯗꯦ, ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯁꯛ ꯎꯗꯦ꯫ ꯌꯥꯏꯃꯔꯟꯅ ꯑꯗꯣ ꯀꯩꯅꯣꯝꯗꯤ ꯍꯥꯏꯔꯝꯒꯅꯤꯗꯅ? ꯂꯩꯁꯅꯥꯅ ꯌꯥꯏꯃꯔꯟꯅ ꯑꯗꯨ ꯑꯩꯉꯣꯟꯗ ꯇꯝꯕ ꯌꯥꯗ꯭ꯔꯣ? ꯌꯥꯔꯝꯒꯅꯤꯗ, ꯑꯃꯨꯛꯇ ꯇꯥꯖꯒꯦꯗꯅ ꯁꯅꯥ ꯏꯕꯦꯝꯃ꯫ ꯂꯩꯁꯅꯥꯗꯨ ꯅꯣꯛꯂꯛꯏ, ꯑꯗꯨꯒ ꯋꯥ ꯉꯥꯡꯗꯅ ꯌꯥꯏꯃꯔꯟꯒꯤ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯄꯤꯔꯒ ꯇꯥꯋꯜ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯦ ꯍꯥꯟꯅ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯨꯔꯣ, ꯊꯛꯅꯕ ꯀꯩ ꯁꯦꯝꯃꯝꯃꯣ ꯍꯥꯏꯒꯦ? ꯌꯥꯏꯃꯔꯟꯅ ꯆꯥ ꯑꯣꯏꯅ ꯁꯦꯝꯃꯛꯑꯣ, ꯆꯥ ꯊꯛꯀꯦ ꯉꯁꯤꯗꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯥꯏꯃꯔꯟꯗꯨ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯂꯩꯔꯒ ꯂꯩꯁꯅꯥꯅ ꯆꯥ ꯄꯨꯔꯛꯄꯗꯨ ꯊꯛꯏ꯫ ꯆꯥꯗꯨ ꯊꯛꯅ ꯊꯛꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯁꯅꯥꯗ ꯅꯣꯛꯁꯤꯜꯂꯛꯏ ꯌꯥꯏꯃꯔꯟꯗꯨ꯫ ꯂꯩꯁꯅꯥꯅ ꯍꯩꯅꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯁꯥꯔꯅ ꯄꯪꯅꯣꯛꯇ ꯅꯣꯛꯏꯗꯨꯕꯣ? ꯉꯥꯎꯔꯕꯣ? ꯂꯩꯁꯅꯥꯒꯤ ꯍꯥꯟꯅꯒꯤ ꯊꯥꯏꯅꯒꯤ ꯃꯇꯧꯗꯨ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯌꯥꯏꯃꯔꯟꯅ ꯑꯗꯨꯝ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯍꯣ ꯉꯥꯎꯔꯦ꯫ ꯂꯩꯁꯅꯥꯗꯨ ꯍꯟꯗꯛꯇꯤ ꯅꯣꯛꯊꯣꯔꯛꯏ꯫ ꯌꯥꯏꯃꯔꯟꯅ ꯃꯥꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯃꯅꯥꯛꯇ ꯐꯝꯍꯜꯂꯒ ꯍꯥꯏꯔꯛꯏ, ꯕꯕꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯕꯅꯤ, ꯍꯪꯉꯣꯏ ꯃꯆꯥ ꯄꯨꯀꯪꯕꯤ? ꯂꯩꯁꯅꯥꯅ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯈꯩ ꯑꯃꯨꯛꯀꯁꯨ ꯆꯩꯔꯛꯏ, ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ, ꯌꯥꯝ ꯍꯩꯅꯗꯦ꯫
ꯌꯥꯏꯃꯔꯟꯗꯨ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯂꯩꯁꯅꯥꯒꯤ ꯃꯕꯨꯛꯇ ꯇꯞꯅ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ, ꯀꯩꯒꯤ ꯍꯩꯅꯗ꯭ꯔꯤꯕ? ꯁꯤꯒꯤ ꯃꯕꯨꯛ ꯑꯀꯪꯕꯁꯤꯗ ꯑꯩꯒꯤ ꯑꯉꯥꯡ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯔꯤꯁꯤ ꯅꯪ ꯈꯪꯗ꯭ꯔꯣ? ꯂꯩꯁꯅꯥꯅ ꯃꯈꯨꯠꯇꯨ ꯐꯠ ꯂꯧꯊꯣꯛꯏ, ꯍꯟꯅꯨꯔꯒ ꯏꯉꯥꯎ ꯉꯥꯎꯁꯟꯅꯅꯨꯗ꯫ ꯌꯥꯏꯃꯔꯟꯗꯨ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯆꯥ ꯊꯛꯑꯝꯕꯗꯨ ꯁꯠ ꯊꯝꯈ꯭ꯔꯒ ꯂꯩꯁꯅꯥꯒꯤ ꯇꯝꯄꯥꯛꯇ ꯐꯠ ꯍꯤꯞꯊꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯉꯥꯡ ꯃꯆꯥ, ꯅꯣꯏ ꯃꯃꯥꯁꯤ ꯑꯩ ꯉꯥꯏꯍꯥꯛꯇ ꯑꯣꯠꯄ ꯇꯥꯔꯤꯌꯦ꯫ ꯂꯩꯁꯅꯥꯗꯨ ꯅꯣꯛꯂꯛꯏ꯫ ꯌꯥꯏꯃꯔꯟꯅ ꯃꯈꯥ ꯇꯥꯔꯛꯏ, ꯄꯥꯎ ꯇꯝꯃꯣ꯫ ꯂꯩꯁꯅꯥꯅ, ꯍꯣ ꯑꯗꯨꯕꯨꯔꯣ, ꯕꯕꯥꯅꯅꯦ ꯑꯩꯕꯨ ꯊꯥꯖꯩ ꯍꯥꯏꯔꯛꯂꯤꯕ꯫ ꯌꯥꯏꯃꯔꯟꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯀꯩꯕꯣ? ꯂꯩꯁꯅꯥꯅ ꯁꯨꯛꯇꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯕꯕꯥꯅ ꯑꯩ ꯊꯥꯖꯩ ꯍꯥꯏꯔꯒ ꯁꯥꯔꯅ ꯏꯉꯛꯉꯛꯄꯗꯧꯅꯒ ꯇꯧꯔꯤꯗꯨꯅ? ꯌꯥꯏꯃꯔꯟꯗꯨ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯊꯣꯔꯛꯏ, ꯑꯁꯦꯡꯕꯒꯤꯔ ꯕꯦꯝ? ꯑꯇꯩꯗꯤ ꯀꯩꯀꯩ ꯍꯥꯏꯔꯛꯀꯦ? ꯂꯩꯁꯅꯥꯅ, ꯌꯨꯝꯁꯤ ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯜꯂꯨ ꯍꯥꯏꯔꯛꯏ, ꯌꯥꯝ ꯊꯥꯖꯗꯕꯩ ꯋꯥꯅꯤꯅꯦ ꯍꯥꯏꯔꯒ ꯐꯦꯠ ꯂꯥꯎꯈ꯭ꯔꯦ꯫ ꯌꯥꯏꯃꯔꯟꯅ ꯂꯩꯁꯅꯥꯒꯤ ꯈꯖꯥꯏꯗꯨ ꯇꯞꯅ ꯁꯤꯛꯂꯛꯏ, ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯄꯨꯈꯪꯕꯤ ꯑꯉꯥꯡ, ꯑꯩꯒꯤ ꯑꯕꯦꯝꯅꯕꯨ ꯁꯨꯝꯕ ꯉꯝꯂꯣꯏꯗꯕ ꯀꯅꯥ ꯂꯩꯒꯦꯕ? ꯂꯩꯁꯅꯥꯅ, ꯇꯥꯅꯤꯡꯗꯦꯗ, ꯕꯕꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯩꯅꯤ, ꯑꯩꯅ ꯁꯨꯝꯕ ꯅꯠꯇꯦ꯫ ꯌꯥꯏꯃꯔꯟꯅ, ꯑꯗꯨ ꯐꯔꯦ, ꯑꯩ ꯋꯥ ꯑꯃ ꯇꯝꯒꯗꯧꯕ ꯂꯩ꯫ ꯂꯩꯁꯅꯥꯅ, ꯀꯔꯤ ꯋꯥꯅꯣ? ꯌꯥꯏꯃꯔꯟꯅ, ꯕꯣꯕꯣꯗꯨ ꯄꯨꯂꯤꯁꯅ ꯉꯁꯤ ꯐꯥꯒꯠꯈ꯭ꯔꯦ, ꯍꯌꯦꯡꯗꯤ ꯄꯦꯄꯔꯗ ꯁꯕꯥꯛ ꯐꯥꯛꯂꯛꯂꯅꯤ꯫ ꯂꯩꯁꯅꯥꯅ, ꯑꯦ ꯀꯃꯥꯏꯅꯅꯣ? ꯌꯥꯏꯃꯔꯟꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯦ꯫ ꯂꯩꯁꯅꯥꯅ, ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧ ꯇꯥꯔꯦ? ꯌꯥꯏꯃꯔꯟꯅ, ꯀꯣꯔꯠꯇ ꯇꯧꯅ ꯇꯥꯔꯦꯗꯅ, ꯍꯟꯗꯛꯇꯤ ꯃꯥ ꯆꯦꯟꯐꯝ ꯂꯩꯔꯔꯣꯏ, ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ, ꯃꯥꯅ ꯀꯗꯥꯏ ꯐꯥꯎ ꯑꯩꯅ ꯀꯗꯥꯏ ꯐꯥꯎ꯫ ꯂꯩꯁꯅꯥꯅ, ꯏꯁ, ꯗꯥꯕꯣꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯀꯃꯥꯏꯅ ꯐꯠ? ꯌꯥꯏꯃꯔꯟꯅ ꯈꯪꯊꯊꯠꯂꯛꯏ, ꯀꯔꯤꯒꯤ ꯗꯥꯕꯣ? ꯀꯅꯥꯒꯤ ꯗꯥꯕꯣ? ꯂꯩꯁꯅꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯑꯁ ꯈꯪꯉꯦ ꯋꯥꯅꯤ, ꯀꯩꯅꯣꯅꯦ ꯍꯤꯡꯆꯥꯕꯁꯤꯕꯣ, ꯄꯦꯜꯂꯤꯍꯦ ꯑꯩꯗꯤ꯫ ꯌꯥꯏꯃꯔꯟꯅ, ꯌꯥꯔꯦ, ꯃꯥꯏ ꯋꯥꯁꯤ ꯂꯣꯏꯔꯦ ꯁ꯭ꯋꯥꯏꯗ꯫ ꯂꯩꯁꯅꯥꯗꯨ ꯊꯒꯦꯔꯛꯏ, ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯆꯤꯟꯗꯨ ꯈꯪꯃꯦꯟ ꯃꯦꯜꯂꯤ꯫ ꯌꯥꯏꯃꯔꯟꯗꯨ ꯈꯪꯍꯧ ꯍꯧꯒꯠꯂꯤ꯫ ꯀꯩꯗꯧꯔꯒꯦ? ꯂꯩꯁꯅꯥ ꯃꯈꯨꯠ ꯃꯦꯟꯅ ꯃꯦꯟꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯕꯨ ꯃꯉꯛ ꯍꯥꯏꯔꯛꯏ꯫ ꯌꯥꯏꯃꯔꯟꯅ, ꯑꯉꯥꯎꯕꯤꯁꯤꯗꯤ, ꯏꯄꯥ ꯄꯥꯈꯠꯂꯨꯔꯦ ꯑꯩꯗꯤ꯫ ꯂꯩꯁꯅꯥꯅ, ꯁꯥꯔꯅ ꯅꯠꯇ꯭ꯔꯣ? ꯌꯥꯏꯃꯔꯟꯅ, ꯑꯦ ꯑꯩꯅ ꯀꯩꯗꯧꯔꯗꯅ? ꯂꯩꯁꯅꯥꯅ, ꯁꯥꯔꯅ ꯈꯪꯍꯜꯂꯛꯄꯒꯤꯅꯤ꯫ ꯂꯩꯁꯅꯥꯗꯨ ꯏꯁꯧ ꯍꯧꯔꯛꯏ, ꯁꯥꯔ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯑꯩ ꯊꯥꯗꯣꯛꯇꯅ ꯊꯝꯕꯤꯔꯦ, ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯆꯩꯕꯤ, ꯅꯣꯡꯃꯇ ꯑꯩꯒꯤ ꯁꯦꯕꯥꯁꯨ ꯇꯧꯕꯤꯗꯦ, ꯑꯩ ꯃꯁꯥ ꯉꯝꯗꯦ ꯈꯪꯂꯕꯁꯦ ꯅꯣꯡꯃꯇ ꯐꯖꯅ ꯌꯦꯡꯕꯤꯗꯦ, ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ꯫ ꯌꯥꯏꯃꯔꯟꯗꯨ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯂꯩꯁꯅꯥꯗ ꯌꯦꯡꯏ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡ ꯃꯇꯣꯝꯇ ꯑꯃꯨꯛ ꯅꯣꯛꯂꯛꯏ꯫ ꯂꯩꯁꯅꯥꯗꯨ ꯍꯟꯗꯛꯁꯨ ꯁꯥꯎꯔꯛꯂꯦ, ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯏ꯫ ꯌꯥꯏꯃꯔꯟꯅ ꯇꯥꯞ ꯐꯥꯔꯒ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯗꯣꯛꯇꯔꯅ ꯍꯥꯏꯕꯗ ꯁꯤꯒꯨꯝꯕ ꯃꯇꯝꯁꯦ ꯌꯥꯝ ꯁꯥꯎꯒꯜꯂꯤ, ꯋꯥꯔꯧꯒꯜꯂꯤ, ꯃꯨꯠ ꯌꯥꯝ ꯊꯨꯅ ꯆꯦꯟꯖ ꯇꯧꯒꯜꯂꯤ ꯍꯥꯏ, ꯁꯤ ꯆꯨꯝꯃꯦꯗꯅ? ꯁꯤꯗ ꯂꯥꯎꯁꯦ ꯍꯥꯏꯔꯒ ꯍꯟꯗꯛꯇꯤ ꯂꯩꯁꯅꯥꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯑꯣꯏꯅ ꯃꯣꯟ ꯈꯥꯡꯍꯜꯂꯒ ꯍꯤꯞꯍꯜꯂꯤ, ꯑꯗꯨꯒ ꯃꯀꯣꯛꯇ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯔꯒ ꯍꯥꯏꯔꯛꯏ, ꯍꯌꯦꯡꯗꯒꯤꯗꯤ ꯊꯕꯛ ꯇꯪꯈꯥꯏ ꯑꯃ ꯇꯥꯏꯕꯟꯗ ꯁꯤꯟꯅꯊꯣꯛꯑꯒꯦ, ꯑꯗꯨꯒ ꯑꯩꯒꯤ ꯑꯉꯥꯡꯒ ꯃꯃꯥꯒ ꯑꯩꯅ ꯁꯦꯟꯅꯕ ꯇꯥꯔꯦ ꯍꯥꯏꯔꯒ ꯅꯨꯡꯁꯤꯅ ꯅꯣꯛꯂꯛꯏ꯫ ꯂꯩꯁꯅꯥꯁꯨ ꯍꯟꯗꯛꯇꯤ ꯃꯣꯃꯣꯟ ꯅꯣꯛꯆꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡꯗꯨ ꯂꯩꯁꯅꯥ ꯇꯁꯦꯡꯅ ꯃꯁꯥꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯝꯗꯦ꯫
ꯊꯣꯏꯅ ꯑꯅꯥꯕ ꯂꯩꯕꯒꯤ ꯃꯁꯥ ꯃꯎ ꯉꯝꯗꯕ ꯅꯠꯇꯦ ꯄ꯭ꯔꯦꯒꯅꯦꯟꯁꯤꯗ ꯇꯣꯏꯅ ꯊꯣꯛꯄ ꯃꯁꯥ ꯏꯍꯩ ꯍꯩꯅꯤꯡꯗꯕ ꯏꯉꯝ ꯉꯝꯗꯕ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅꯤ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗꯅ ꯐꯃꯨꯡꯗ ꯇꯨꯝꯂꯒ ꯂꯩ ꯌꯥꯏꯃꯔꯟꯗꯨ ꯂꯩꯁꯅꯥꯕꯨ ꯎꯔꯒ ꯃꯥꯅ ꯍꯦꯟꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯧꯐꯝ ꯆꯥꯐꯝ ꯑꯃ ꯈꯪꯂꯝꯗꯦ ꯅꯨꯡꯗꯥꯡ ꯄꯨꯡ 8:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯌꯥꯏꯃꯔꯟꯅ ꯃꯥꯕꯨ ꯍꯧꯗꯣꯔꯛꯏ ꯑꯕꯦꯝ ꯑꯕꯦꯝ ꯂꯩꯁꯅꯥꯗꯨ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯌꯥꯏꯃꯔꯟꯅ ꯀꯩ ꯆꯥꯅꯤꯡꯉꯦ ꯆꯥꯛ ꯑꯣꯏꯅ ꯆꯥꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯩ ꯆꯥꯒꯦ ꯍꯥꯏꯕꯅꯣ ꯆꯥꯛ ꯄꯜꯂꯛꯄꯗꯨꯗ ꯂꯩꯁꯅꯥꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯦꯅ ꯌꯥꯏꯃꯔꯟꯅ ꯅꯣꯛꯂꯛꯏ ꯏꯟꯗꯣꯝꯆꯥꯒ ꯏꯇꯩꯃ ꯄꯟꯊꯣꯏꯒꯅ ꯁꯤꯠ ꯅꯥꯟꯅ ꯍꯣꯠꯅꯈ꯭ꯔꯦ ꯅꯨꯡꯁꯤꯕꯤ ꯅꯪ ꯃꯊꯥ ꯁꯥꯔꯨꯔꯅꯨ ꯊꯕꯛ ꯏꯪꯈꯥꯡ ꯀꯥ ꯍꯦꯟꯅꯁꯨ ꯇꯧꯒꯅꯨ ꯏꯟꯗꯣꯝꯆꯥꯒ ꯏꯇꯩꯃꯒꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯜꯂꯕꯅꯤ ꯂꯩꯁꯅꯥꯗꯨ ꯈꯔ ꯅꯦ ꯇꯥꯔꯛꯏ ꯌꯥꯏꯃꯔꯟꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯪꯉꯛꯏ ꯀꯩ ꯆꯥꯒꯦ ꯍꯥꯏꯕꯅꯣꯕ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯂꯩꯁꯅꯥꯗꯨ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯔꯣ ꯁꯪꯒꯣꯝ ꯈꯦꯔ ꯆꯥꯅꯤꯡꯉꯤ ꯌꯥꯏꯃꯔꯟꯅ ꯑꯁꯦꯡꯕ ꯂꯩꯁꯅꯥꯅ ꯌꯥꯏꯃꯔꯟꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯣ ꯅꯪꯒꯤ ꯈꯦꯔꯗꯨ ꯏꯟꯗꯣꯝꯆꯥꯗ ꯍꯧꯍꯜꯂꯒꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯑꯩ ꯕꯕꯥꯒꯤ ꯆꯥꯛ ꯄꯤꯖꯔꯨꯈꯤꯒꯦ ꯀꯣ ꯍꯥꯏꯔꯝꯂꯒ ꯌꯥꯏꯃꯔꯟꯗꯨ ꯂꯩꯁꯅꯥꯕꯨ ꯑꯃꯨꯛꯇꯪ ꯃꯃꯥꯏꯗ ꯅꯥꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯩꯁꯅꯥꯗꯨ ꯅꯣꯛꯂꯒ ꯂꯩꯍꯧꯏ ꯌꯥꯏꯃꯔꯟꯅ ꯃꯦꯝꯃꯗ ꯈꯦꯔ ꯍꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ ꯃꯆꯥꯅ ꯆꯥꯛ ꯄꯨꯗꯨꯅ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯪꯒ ꯊꯦꯕꯣꯒ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯆꯥꯛ ꯄꯨꯔꯛꯅꯕ ꯃꯤꯁꯤ ꯂꯩꯇ꯭ꯔꯕꯔꯣ ꯌꯥꯏꯃꯔꯟꯗꯨ ꯏꯉꯛ ꯉꯛꯈ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯕꯕꯥ ꯀꯅꯥ ꯄꯨꯍꯜꯂꯛꯑꯣ ꯍꯥꯏꯔꯤꯅꯣ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯃꯧꯗꯨ ꯑꯩꯒꯤ ꯆꯥꯛꯁꯨ ꯄꯨꯔꯛꯇꯦ ꯑꯩꯒꯤ ꯍꯤꯗꯥꯛꯁꯨ ꯄꯤꯖꯕ ꯂꯥꯛꯇꯦ ꯑꯩꯒꯤ ꯆꯥ ꯅꯨꯡ ꯑꯃꯠꯇ ꯄꯨꯔꯛꯇꯦ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯧ ꯂꯩꯇ꯭ꯔꯕꯣ ꯌꯨꯝꯁꯤꯗ ꯌꯥꯏꯃꯔꯟꯗꯨ ꯈꯪꯍꯧꯗꯅ ꯃꯣꯃꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯆꯥꯛꯇꯨ ꯊꯝꯂꯒ ꯍꯥꯏꯔꯛꯏ ꯕꯕꯥ ꯍꯌꯦꯡꯗꯒꯤ ꯅꯃꯧ ꯊꯥꯖꯤꯜꯂꯛꯂꯒꯦ ꯉꯁꯤꯗꯤ ꯅꯆꯥꯅ ꯄꯨꯔꯛꯄꯁꯤ ꯆꯥꯕꯤꯔꯣ ꯍꯥꯏꯔꯒ ꯌꯥꯏꯃꯔꯟ ꯑꯃꯨꯛꯀꯁꯨ ꯅꯣꯛꯂꯛꯏ ꯃꯄꯥꯕꯨ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯔꯕ ꯃꯇꯨꯡ ꯌꯥꯏꯃꯔꯟ ꯊꯣꯛꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯏ ꯏꯟꯗꯣꯝꯆꯥ ꯅꯣꯏꯗ꯭ꯔꯤꯕꯣ ꯑꯗꯨꯕꯨ ꯂꯩꯁꯅꯥꯗꯨ ꯑꯃꯨꯛ ꯂꯩꯔꯝꯂꯦ ꯌꯥꯏꯃꯔꯟꯅ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯁꯤꯗ ꯂꯩꯁꯅꯥꯅ ꯁꯔꯒꯤ ꯆꯥꯛ ꯄꯤꯖꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯌꯥꯏꯃꯔꯟꯅ ꯈꯨꯝꯒꯦ ꯇꯧꯕꯗ ꯊꯦꯕꯣꯅ ꯑꯣꯏꯅ ꯃꯅꯤꯡꯗꯒꯤ ꯂꯥꯎꯔꯛꯏ ꯍꯣ ꯆꯥꯛ ꯊꯤꯔꯣ ꯉꯁꯤꯗꯤꯀꯣ ꯑꯩ ꯌꯥꯝ ꯊꯤꯅ ꯂꯥꯝꯃꯕꯖꯥꯠꯅꯤ ꯕꯣꯏꯆꯥ ꯑꯁꯣꯛ ꯃꯔꯤ ꯂꯣꯏꯅ ꯆꯪꯉꯛꯏ ꯄꯟꯊꯣꯏꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯏꯍꯦ ꯏꯅꯥꯎꯁꯤ ꯉꯁꯤꯗꯤ ꯉꯟꯇꯥ ꯆꯪꯉꯛꯏꯗ ꯊꯤꯔꯒꯦ ꯃꯤꯉꯥꯡꯒ ꯅꯨꯄꯤ ꯑꯃꯒꯅ ꯀꯣꯜ ꯂꯤꯛ ꯂꯣꯏꯁꯤꯜꯂꯤ ꯅꯨꯄꯤ ꯑꯃꯗꯤ ꯉꯁꯤ ꯁꯨꯇꯤ ꯂꯧꯈꯤ ꯊꯦꯕꯣꯅ ꯈꯣꯏ ꯗꯥꯏꯔꯟꯒꯤꯗꯤ ꯉꯁꯤꯁꯨ ꯀꯥꯗ ꯃꯇꯣꯝ ꯆꯥꯗꯣꯏ ꯑꯣꯏꯔꯝꯅꯤ ꯌꯥꯏꯃꯔꯟꯗꯨ ꯊꯦꯕꯣꯗ ꯈꯪꯉꯤꯉꯛꯏ ꯒꯣꯄꯥꯜꯅ ꯄꯥꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯊꯦꯕꯣꯁꯤꯗꯤꯕ ꯁꯩꯇ ꯕꯣꯏꯆꯥꯅ ꯈꯪꯗꯦ ꯃꯥꯏ ꯃꯊꯧꯗꯧꯅ ꯌꯥꯏꯃꯔꯟꯗꯨ ꯄꯨꯟꯁꯤꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇ ꯃꯌꯥꯝꯒ ꯄꯨꯟꯅ ꯋꯥꯔꯤꯒ ꯁꯥꯗ꯭ꯔꯤꯕꯅꯤ ꯏꯊꯥ ꯊꯥꯖꯗꯅ ꯉꯁꯤꯗꯤ ꯍꯥꯏꯔꯛꯏ ꯆꯥꯈ꯭ꯔꯕꯣꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯥꯛꯄꯁꯤ ꯃꯌꯥꯝꯗꯨ ꯅꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯇꯤꯡꯉꯛ ꯍꯦꯛ ꯌꯦꯡꯉꯤ ꯃꯉꯣꯟꯗ ꯌꯥꯏꯃꯔꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯇꯩꯗꯤ ꯃꯌꯨꯝꯗ ꯆꯠꯅꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯗꯥꯡ ꯂꯦꯛꯀꯗꯕ ꯃꯤ ꯂꯥꯡꯅꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯇꯥꯏꯕꯟꯗꯤ ꯏꯕꯣꯍꯜꯗꯨ ꯆꯪꯉꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯩ ꯈꯨꯝꯂꯛꯏ ꯑꯩ ꯁꯤꯗ ꯂꯩꯖꯩ ꯁꯥꯔ ꯃꯌꯥꯝ ꯃꯌꯨꯝꯗ ꯍꯟꯒꯗꯕꯈꯩ ꯍꯟꯅꯈ꯭ꯔꯦ ꯅꯨꯡꯗꯥꯡꯒꯤ ꯃꯤꯁꯤꯡꯁꯨ ꯂꯥꯛꯂꯦ ꯂꯩꯁꯅꯥꯗꯨ ꯏꯕꯣꯍꯜ ꯆꯪꯂꯛꯄꯒ ꯃꯀꯣꯛ ꯁꯠ ꯈꯨꯝꯃꯤ ꯅꯨꯡꯗꯥꯡꯗꯤ ꯒꯣꯄꯥꯜ ꯊꯦꯕꯣ ꯕꯣꯏꯆꯥ ꯑꯁꯣꯛ ꯄꯨꯟꯅ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯒ
ꯑꯇꯩꯗꯤ ꯅꯨꯃꯤꯠꯇꯨꯗ ꯇꯥꯒꯗꯕ ꯃꯤꯁꯤꯡꯒꯤ ꯄꯥꯂꯤ ꯈꯥꯏꯗꯣꯛꯇꯨꯅ ꯂꯩꯕꯅꯤ꯫ ꯌꯥꯏꯃꯔꯟꯅ ꯑꯁꯣꯛ ꯅꯣꯏꯒꯤ ꯏꯆꯦꯗꯨ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯑꯁꯣꯛꯅ ꯍꯣꯏ ꯗꯥꯏꯔꯟ ꯃꯊꯪ ꯊꯥꯗ ꯇꯥꯔꯦ꯫ ꯌꯥꯏꯃꯔꯟꯅ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯅꯪ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯆꯣ꯫ ꯆꯠꯇ꯭ꯔꯤꯉꯩ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯨ꯫ ꯂꯨꯍꯣꯡꯕꯗ ꯀꯔꯤꯝꯇ ꯋꯥꯠꯄ ꯌꯥꯗꯦ꯫ ꯑꯁꯣꯛꯇꯨ ꯃꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯍꯣꯏ ꯗꯥꯏꯔꯟ꯫ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯐꯝꯅꯔꯦ꯫ ꯌꯥꯏꯃꯔꯟꯗꯤ ꯂꯩꯁꯅꯥ ꯄꯤꯖꯒꯗꯕꯅꯤꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤꯗꯤ ꯀꯥꯗ ꯆꯥꯔꯨꯔꯒꯦ꯫ ꯊꯦꯕꯣꯅ ꯇꯣ꯫ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯤꯉꯥꯡꯗꯤ ꯃꯆꯨꯛ ꯄꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯁꯅꯥꯅ ꯃꯀꯨ ꯏꯕꯨꯡꯉꯣꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯄꯣꯛꯄ ꯃꯄꯥꯒꯨꯝ ꯁꯦꯕꯥ ꯁꯤꯕꯤ ꯇꯧꯗꯨꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯍꯟꯗꯛꯇꯒꯤꯗꯤ ꯂꯩꯁꯅꯥꯁꯨ ꯌꯥꯝ ꯆꯦꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯀꯨꯅ ꯂꯨꯅ ꯇꯧꯔꯕꯅꯤꯅ ꯄꯥꯈꯠ ꯊꯀꯠꯄꯒꯤ ꯁꯣꯏꯕꯗꯨꯁꯨ ꯑꯃꯠꯇ ꯁꯣꯏꯈꯤꯗ꯭ꯔꯦ꯫ ꯃꯃꯧꯒꯤ ꯇꯔꯨ ꯇꯅꯥꯟꯕ ꯅꯤꯡꯊꯤꯖꯕ ꯁꯦꯕꯥꯗꯨꯗ ꯃꯀꯨ ꯏꯕꯨꯡꯉꯣ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯂꯛꯏ꯫ ꯃꯄꯥꯅ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠꯇꯒꯤ ꯄꯣꯠ ꯆꯤꯡꯅꯗꯅ ꯆꯥꯔꯛꯄꯁꯤ ꯎꯔꯒ ꯌꯥꯏꯃꯔꯟꯗꯨ ꯂꯣꯟꯅ ꯃꯣꯃꯣꯟ ꯇꯧꯖꯔꯝꯃꯤ꯫ ꯃꯀꯨ ꯏꯕꯨꯡꯉꯣꯒ ꯂꯩꯁꯅꯥꯒ ꯅꯛꯅ ꯂꯣꯏꯅꯔꯛꯄꯗꯒꯤ ꯃꯃꯧꯒꯤ ꯃꯕꯨ ꯃꯀꯨꯅ ꯈꯪꯕꯁꯨ ꯉꯝꯂꯛꯂꯤ꯫ ꯅꯣꯡꯃ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯏꯕꯣꯍꯜꯗ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯒꯨꯝꯂꯗꯅ ꯏꯕꯣꯍꯜ, ꯑꯩꯒꯤ ꯏꯃꯧꯁꯤ ꯃꯅꯨꯡ ꯍꯟꯖꯤꯜꯂꯒ ꯇꯣꯞ ꯇꯣꯞꯄ ꯒꯨꯟ ꯈꯔ ꯌꯥꯎꯔꯝꯃꯦꯅꯦ ꯅꯪꯕꯣ꯫ ꯏꯕꯣꯍꯜꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯔꯝ ꯀꯔꯝꯕ ꯒꯨꯟꯅꯣ ꯀꯀꯥ? ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯕꯤꯌꯨ꯫ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯍꯥꯏ, ꯃꯕꯨꯛꯆꯦꯜ ꯁꯦꯡꯉꯤ, ꯃꯤꯉꯣꯟꯗ ꯐꯠꯇꯅ ꯈꯟꯕꯁꯤ ꯂꯩꯇꯦ, ꯏꯪꯊꯕꯁꯤꯅ ꯃꯄꯥ ꯂꯩꯇꯦ, ꯑꯍꯜ ꯂꯃꯟ ꯊꯛꯁꯤ ꯈꯥꯁꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯈꯪꯂꯤꯕ, ꯁꯤꯡꯕꯁꯨ ꯐꯅꯌꯥꯝ ꯁꯤꯡꯂꯦ, ꯈꯔ ꯋꯥꯠꯂꯤꯕꯁꯤꯁꯨ ꯆꯍꯤ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯥꯏꯅ ꯁꯤꯡꯖꯔꯛꯂꯅꯤ꯫ ꯏꯕꯣꯍꯜꯅ ꯂꯛꯅꯔꯛꯏ꯫ ꯏꯁ, ꯍꯟꯗꯛꯇꯤ ꯌꯥꯝ ꯊꯥꯒꯠꯄꯤꯔꯦꯗ꯫ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯊꯥꯒꯠꯄ ꯅꯠꯇꯦꯅꯦꯍꯦ, ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯂꯩ ꯈꯅꯥ ꯂꯩꯕꯗ ꯃꯃꯤꯡ ꯆꯠꯂꯤ ꯍꯥꯏꯅꯕꯁꯤ ꯆꯨꯝꯕ ꯇꯥꯔꯦ ꯏꯕꯣꯍꯜ꯫ ꯏꯕꯣꯍꯜ ꯅꯣꯛꯂꯒ ꯀꯀꯥꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗꯤ ꯋꯥ ꯉꯥꯡꯅꯤꯡꯉꯥꯏ ꯑꯃꯨꯛ ꯂꯩꯇ꯭ꯔꯦꯗꯅ꯫ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯍꯧꯅ ꯅꯣꯛꯆꯔꯛꯏ꯫ ꯑꯗꯨ ꯄꯨꯝꯕꯗꯨ ꯃꯤꯉꯥꯡꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯏꯕꯣꯍꯜꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯃꯄꯥꯝꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯕꯨ? ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯑꯩꯒꯤ ꯊꯣꯏ ꯌꯥꯎꯈꯤꯕ ꯅꯠꯇ꯭ꯔꯣ? ꯀꯅꯥ ꯀꯅꯥ ꯂꯣꯏꯅꯈꯤꯒꯦ? ꯏꯕꯣꯍꯜꯅ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯌꯥꯎꯈꯤ꯫ ꯑꯉꯥꯡꯁꯤꯡ ꯊꯦꯕꯣꯍꯣꯏ ꯕꯣꯏꯆꯥꯍꯣꯏꯁꯨ ꯂꯣꯏ ꯌꯥꯎꯈꯤꯗ ꯑꯗꯨꯕꯨꯗꯤ꯫ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯑꯗꯨꯗꯤ ꯊꯣꯏꯗꯣꯛꯅ ꯄꯥꯈꯠꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯗ, ꯍꯜꯂꯛꯀꯅꯤ꯫